Ngaingam wakhalna lamjingduna arbina tamme hariba college to the laami Sunday oibana satra su laknaramde Albertna aidi Sunday gi bab oyudabane madu hostel da leide haibane karamba block ta chattoino haibasu khangde toise Riana phasana confirm daraga lakpasuna de pharak taihe nangna tawba thabak sidi nidia nang kyam khanuko swaida rakpa mi da hangki iche da phone tawduna so hangyong kaso ma unadana di haloy siko asukwana la aga kai unadana handoino unaragane wari sadawni nang na penda ba haidawni masu mana haining balayram masu tabidawa as paide masi masu kanadano chetan da tawbani ma hana sida ming janin tawrambani khar khangam basu yaina hoy hango phone pairaktrese ne maga luna tinaba makhoini da angtanga call tawduna hangbadi tanbra ai tawge nangna hangbada khumlakti oizalo adu oiragana ai noina hangbira makhoisu tasena khangdaba male khangadi adu khakna so walo loida nabani makolta halakano langano kana ga wari sadoino khutum tashinduna wanganga ade thilakani haibagi mawngda utlami Albertna bye aine nang thabak chinbro wam tangge tawni kai wano hitayo RB do MCC da tammena hairambane hostel da lei swai adu nang hana se tamge tawramdaine nang mafam khangbro adu di blog yam chawbani he tamge tawrme haibe wani hostel di adu kupna khanglakte da asingi khangdro pharak tai he sidia kaigino kai lerage haise niti ne aine akhoi sai ne ma thi balak liba aduga hangpham khangda lere karom changdoino khangdre gate maning mamang pan gum tawbani ne adu oiraga nang mai subject to tawraga adwai da lakpa mi amda hangudana as mi bo amta ubu ude uradi hangage sini makhoina pakna chatna da gate leibani adum do oira jalo nang chatli dubo khangdre da kok am ngawri aina phausa dana ma sida tambane una hanni supurakpa aduga unan basu phangdaba as dawya de da Delhi de laini ne ai di kharabu phai ni di khangirni medical tami bani peak hour oidoni mai disi matamse masu unaningduna laaga yengone hefet ai small da chali haijin ba yar dilaki ai wade blog to aduda leba mi da hang makoina harak pasu okay try tawrage kaina phagada ge aido chatringai da ai ge lefam da lao airport chu panglap na dre aina leiri sidagi chak cha dun haluko mong yengage moini su yawbani na mong ga yengano adum lao adu lapna laaga unaraga de hanko Najegi manak tala aso nasaktu uge phangdine hoi ai hairage adu thame ko kai hairage karum chatlo haige mako khotlaga phone do met pale pamde GPS tawar thirase aduna bharani ma su khangde hai blog yam chawbani na adu koina wari sanari do kai hainari no dude as handringai da mai manak ta khoi hum changamo airport kanak nare chak cha khona haiba o adum ba wari sanaraga matam leli boire haima Mina hairapadu ai kamaina phingatludoino yare GPS ki matungin jalase ngasai khaina dogi wakha tawdraga hojikta tholakbra isau tawnuda noini ai ki maram gi khatnaganu ai tofam khangoi khatna deda mahana tawise yaning dena haiba khakni nang kyum khanganu ma phangnaba thini se ma nik ta lutpa yabro adu dala iba halsida hangasine English ti hajandana khangdabani ni makoi swaise hangdi hangase Hango, blog to excuse me, Anna. Yes. Which way to go physics department? Physics department, you want? Physics department, hostel block. Hostel, left, straight. Department, left and right corner you go. Thank you, Anna. Chinese? No Chinese, Korean. Korean. Khai later no more. Takiba lambi to the chatlase karandiba mana Chinese male have to the aishu haibibani Korean ni aina makoi di Sri Lanka dagira South Africa de hangadi sauning nin tawbani nang yam khangi mana hairapagi matungina di lambi se sida chatkadabani Korean ne mai masak piyeng aduga nang sungakni samsu ne tentrik tena ka abani mayang su kangtrik kangabani kuchu dangai ngobagi yengba khra yarise mi sida kanuda Oihoriba pibam do tambani nupa masel di sidana dabani nakhoi nupi masel da bukala khamban jawira khangda khai sidana bani kaino
Hostel di si Leiri, ako'y nupidi chang bayari niya, nang changa hango. Yamlap na laygan, matig ama mong chango. Saigi, mujaw jaw ba mayam sinune, among pami harkan, nuy na trasu kujudo. Wari di ba? Leibira madi panida, unado na wari am saning, mawa kim da jadra salo. Maada na di ko, nang su kim da jada bay ni, piba mamta dribiyam, na sana di khangsada ba. Horen maga oy na punna jaragi. Tanjado da niti ki phone do khinglak lame. Kono no phone la iduna. As nikhil ni kai mok harak toy jana. Arembagi thaba ama chatoi ni harami he. Koi no haise akhoi se la ise madi khangdro. Na khoi da leiru ni haraga thok lai dudi khangamoi ai sida chatle haise. Sunday khuding gi ne mana adu enjang do thongi thelakke kai janingi na tum hangdoi se. Magi do hopcha ba handri ba. Aduri khangde da yam chamna di loinari hauzik phaugi. Mana hende henjila adi aina haidoni adumain to do pam din. Nungbu nungai bide thaina dei tanar aga hauzik phau ya bidrini ko. Aisu aina hauzik phau ba yadaba mi leiri da. As phone sum torak leiri sigi mi sidi pharkam taina. Ongtang di paikhatlo thaba khra chili haina hayudana. Talli ma ga wari sana doise. Paibiro sum king duna leiri. Hello ai thaba ma tawri kitang chili ko noina wari sana se. Happy birthday niti. Thank you. Ado ai khra chille sauno phone toksila kano ai pairpa pharak tarni ba. Nang ria hoida lei haba natro. Ado ai hojik la ke da ya ga dro. Ai pharak tari thawa ma chatli. Unaning bagi haibane yaradi chille su chinna horeng hak tangunasi. Nang sauno ai kana ga su unaba pamde. Otherwise khan gano ai gi se nanga una da yadi. Adu gini chille su chinna amtang dunasi. Sauno madumadi pharak tarni ai thawa ma chatle thamage. Si haiduna phone do thabat kak thatle. Kai hairino. Aina khoida leibo already malake unadaba yadi aina pharak tani na haidokre. Kai ler jano. Phone da hairak triba maram sinadi kai rubo idorige. Magi do agi birthday ki treat piyo haiboram do mal. Ngasi nangi birthday ni aidi kauri. Happy birthday. Thank you. Happy birthday. Aigi side tagi so. Thank you. Ado madi akhoi na lai bamba pham se chumdi chume ado ma di hapta ma gi lip loduna ngasai uthokrai ma di kai chatle ba natraga akhoi lakpa ubada gi lot kyaw na lot li jala ado di mande ma thokhi bagi soi toramba do ai gi mina ure ma di kai chatle jano mayum chet kani hai ni hoy senge ko changa yengu phagi do na chak chabalai hanbai ti ke than ko silo Nangona hana kagu ona haba na tro. Haima, kaksilaga nung mang chon tharaga lening adi mangjaro tro. Adugini, yare hojik ti kasi. Nidia, saunu ko. Ai try di tawani. Kasha kaide da, kona maglaksi. Kim khanu ko, mathangda di ticket ki paisa mangonday loin putogan se. Kapsu kapning, kapasu yada, ikai iki thadokre, machegi number da phone tawshili. Chanau bea. Tombi, natay ne. Noi jedi mama kaithel chetkine phone kawra mama le mama gi number 1 piuro yarni te horen halakpa goin to halo aingonda haiba yaba wa already noi che ngai dre so hayune chetki bade so ngai re ngasi se ai gi birthday ni chino bi soi te su kawra mal wish kam ta pirakte he adumai ndi khanu ko kawba nate phone torpa pharak ta bagini na china nangi lai khurumbiri ni anyway happy birthday account ta paisa hapirakani namanabi singa chapo chamino ko awada pale reso chingda na hairo nakhoi chena thabak tawrise nakhoi mayam gi se yawri ni nanaw nu pa yum da lakhibadagi aingon da phone gam ta torok ta bana tro hey ikhoi thoi badi yum da lakte na suti leite haye tamba lui dri phaude thorak taw shuman debo ai di thorak pa malure thorak te da mama ga pabunga do ma unaba laknaba na hairak pani hangchit chatkani adunani noi chega tawraga pochai leiba chatkrido thoibagi awada pa leiruni haina itai andudi thammage kaida numana suti lorga chatkrise bo mama na ba ani gi manakta chatlirane paina ba number so da khangba na te kanada hangni se de nupi to pa ma koir sala madu una ba suti lok thok na chatli sala ne ai la kani khangbagi ma chakrira adu su thazade lot ke yaw na lot laba ko ai gi nushi ba se mai thi ba haiba do oiraba ai gi wahai do na nangi pukchel olaba ko arbia
ibani yam wagadra haina haikiban. Nangna wakhal onaba haikiban nati. Uzaning basaktam su uba phangdrabanina nongma chon thaduna leirubagi kanaba leiroi khanduna ahumdu flight tongduna hanagi leifamda halakle. Albert na nidi saunuko ai mana sumaina live lawraga atopada chatlamni di khaludawani kaisa kaideda nang yam nungai tradi mathang suti ek phangbaga ma leiramni khangbaga akhoi muk chatlasi mana painaba number amta song hoba yadro singira singba watli ramadi tawri pangi ga hairadi amuk sauraktana niti ga maga dum pau phongnariba mali kanang khangni ado magi leifam tana pubi bagidama thank you nakhoi ni gi singba ngamlaroidaba lamana maton sili aya adumai haigano nupi nangi wahaido pukning bunungsi unani haiduna supubiba unaba sungam handaba madugi papu gadra khalubani kai gi papno puroida aine pap jelidi matama madangam sungamoida bada marayama dangam ni khanduna yekiba as to ose amuka pahoragi ro flight manungni kapaga awaba khara ko kadoini kapal nupi dine kapthoga phai haibani aduga nupana khangzeli kai kallena haibani aduna nangi wani dana ise pange mai photo amta su nambiram dawni ai so yam nungai tre amukaram kanda chachige chatlaroise unarano haina tam kramale amuk chatlurisu madugi kanaba legani haiba ai thazadre mana su nangbu thamoishina nungshibani nanga topa wakhalamta khanganu ko khange haradi nahana khalanida ai magi wakhana taba topa amta changde handakti mangda su toina uram Riana Delhi da la etabada ai kya marau kya lakpaga debit kada amtangdi phone tawraga wari sanabadi yabani makhoina khangaga lotpa oiradi akhoina thibadi chatloi haiba khanganse khangdragana magi leifamda haidokse ai shoidana tawge lakpadudi SI pham kauri lambida duty nen tawrami thainagi mayang kangbadu nate mabukka kangadana kangido hawaina di oramaroi ahawba yam jaramani adugadi khangdida deviti ukidabadi kuir ma tanguradi kayam hongba haido khangdawni kidore tumin leradi nitia kapaba kapteda wakhal sum khanban ngasi chatpasida ma thengnaramladi am nungairamni ko ngahak saunarasu konadi aina oina saujinbada mana dum themakani nabani hek thengnabaga chensil aduna phado mal thaina debit ka lakpaga ne yam hairambani ai hojik so khoi cheki khanbagidi ado ma pau phaunadana leibase yam warin tawban adudi kai hairiba ibani chen basu chel ma sane nupi atopa koi handabi aishu atopa nupa koi dabi adum pau phaunara lening adudi nabani koina buga chapmani kaino manade ibani shu lohongoi atopa da su lohong manama mit ngawragana aini isau tawshan wahai se haibada kapning lura male phajinduna thamlamba mitlu pirangdo maning tamna sintharakle kapkanose kumtharam daini mina uraga phajadeba khangnaba maidai macha so soidana yarumgan I am misto I really miss him a lot nidia ai magi number phangnaba soidan thibigi adumai kapkan nupa ishu nungai teba se bag se pairo kumase kem khanu ko suti hek leibaga soidan chacheba khangde maso I miss taram gadariya tawramni kaigi tawramoidoino mana su nangbu yam khanjakibani hojik su kem ta hongamoi ai se am phatte ko phaiye kanana fatte hairage nangna lawriba phirepto nathantagi di natte dana magi su yawrini se napi ta hangan komna batawrase laining dre haiduna matam kharadi thadokpa su yaroidaba hostel tamna laami kep tongna uiri di yet thangbada thaina khiba auto do fatlai thoktuna yeng kai chakhasano hojiki auto da tongkhibado maya malida oiramnida masam se am dena ka ehab t-shirt angoba machunida soirar mani kuidorage mamale hoji auto da tonga chakhibado masam se teli t-shirt angoba malele mani hojiki do nangna masum khanbadu yoiramnida Delhi da ma kamain la ka doino haining badi kayani adubo hostel gate yobana chinbalda panduna leikre wahai singdu ka yobaga pena kaplurage khana changakpani
hostel punna leminaba marupsingna magi birthday gini haiduna silambadu ubada pungak ngakre. See this? Nidhi, do you know who came today? Did Nikhil came today? Yeah, he came along with him. Like, he was a guy who had a short haircut. What? Are you serious? Cut the cake first and check what they gifted you. There's a letter along with it. Please keep the letter. First cut the cake and next letter. Taha duna cake tu kakthadlami. Chithi do paning bagi mayayna. Mayam do cake in birami. Magi da magne haiduna piramba achapot sing do yena duna makhoi charami. Madu loibaga chithi do prap hangdok duna parami. Nidhi, chahi kayagi wakhal asa ngasigi mikup sina pangthok pangamal. Aina wanda mo khana sat ularoi khanki. Madugi mahayor mat. Nangbu unaruge haina lakpa si phawba unage phangdana handor. Aina nangbu unaba chatli. Aduga nangna sida laamaba. Nangbu sida leiribo. Nangbu ukhidaba sanglaba chahi singse. Ngasidi unani khanban. Adubu laibakta tamlamdri. Aisu laifamda handaba yadaba maramgi halani. Nangdi nungaina layuko. Ai chithi se paraga sauningine haiduna segaibadi tawgan. Tangna nungshina iramba chithi se ai karamna segai doino. Ai thamoi pandabi din ati. Happy birthday Yaroibi. Punsi sangna hingduna nangna ningjaba khuding thumba oyuko. Aina thamoi sengna piba bor. Ai makha kai haidoino khangtri. Hainingbadi kayani. Nangna hainingba mayamdo naningdamna hai. Ai adum tahagi. Nikhilgi manakta thungbane. Mana nang se Riya hoida chatki haiba. Aduda chatsina dormbane. Riyaga wari sanabada nangdo horen hostel da handina hairi. Adugi hostel da ngairambane. Adusu thengnadri. Phare. Nungaina layuko. Anayek yaudana. Doctor shuna haide laiteko. Ai loisilagi. Chithidu nungsina mathada konsile mitki pisu maning tamna chinthari. Ngasai aina phone thamamado Riyada amuk Nikhilna call tawrakido nang lakpagine hairapadi yadabra. Nangna ai asuk yam wahalise kaigino. Aigi phone to kai chakre. Asigi Nikhil se isok langsengi. Mana marol sengdabaine. Hello, happy birthday gi cake abo. Nangi shauki dana Riyada call tawbani. Nang jangkre na hai. Mala amaga kemta hairaktre do kaigino. Ai haige na call tawbani. Mana su surprise pininge haibani. Aina di hints khara pibige tawbani. Nangna nang hauroi matagum phone do thamkibani. Aigi kokse thukai ningeda. Masam gamta haudre haibe yare. Rahonge hanaga manadre. Wangang thokpadi khulimamni. Yare yam chakhalanu. Magadai lege. Nangi manakta leiribo. Asengba hai walot kanu. Madi hankreda. Ngak boire. Flight to ngamkini. Aina di call tawjabani. Ma kaida lei haige. Karam kanda amuk lakatni haige ba. Anam kan bai changde ticket yenge yade. Kaida lei haidokte. Sidadi lakto mantre. Maado abroad chatpai plan da hairami. Master loi da bida. Sida chahi mangjasano hai. Mathangi da chatni haibani. Adadi MA do chahi amada loi nei hai. PhD so ada tawni na haibani. Magi number leibra. Phone paiba bu ude da. Aduna nei ondai tawraido. Ai na ondo in thamninge da sidi. Loin tainarakani ko. Nang mai maramda hangdo me amang hodri se kaigino. Kay hangdoino ngasi laaga ngasi dum hankre. Chaksu chak haibani. Ma yade. Karang na chalam ni yobaga. Kaida. Kashinati. Mathang lakbaga harap account. Ai thamage. Ngarang ngasai tawhodawa thapak mayam sang dat loishin kiki. After few years, Sanana loiraba natro tombiya thengene hayengne jaigedo ngasi nga hagyo bidradi mina wa khangde haina khinine. Ima nanga dum chatlo ai talle. Phagi tawranu matang chade ko pokminaba na chegi machagi jaige tawgadoini. Ensang da sembada su mating pangusi nang duty lebesu natte. Ima ai makhoyum do chatningdeba. Kanana kai hairage thoibasu nanga tinarami. Mabudi mayumda leiramoi thoraknaba haibada wa ama oirena haibani. Mabu kai lege ado ayobaga hangnarasi. Ai adu kupna su khangde do thenge mi nangbo nachigi luhongba su ya hoba nate. Ima
Thenge nabungna thongal da ngairabani. Matam sangna pau phaunaba phangludraba mahaksu mayumda leiba natte. Mathanta ikai nungshi yanajai. Haifam khangdaba mihulsu chonglami. Makhoi thongal yaubaga. Rasbirna. Jango, ai ka do imphamusi. Kemte ikai ganuko. Ai nakhoi lakni na loisilili. Nathanta ki dro. Nang di sarvei leitrakanda nathanta lehuba ki dana ai di hero ni. Aduna kemte ki bide. Noi ani gi se ai mapan dang hak lebi ro. Ngai ko. Yaroibi. Ai ngasi se am nungai. Kai gi no khangde. Aduna khoi lai se kai jane. Kem cha dro se yani ye. Hero sordong tamen ta khuo. Mama, mama. Ye, bazar chakhi ka. Ai me gi hor ke ko. Yerum su phut ke. Aduma di hai. Riya noklami. Hero, ai hoina hobi ro. Yani, noi ni phama wari sum saram. Ai kui ro ai. Tu, pabung na takpi ba notebook se yung. Sine hena lai ba man bane. Ha, kadai. Bema, somda changdo ba. Kadai hairi dubo. Ima, nati. Ine, ai bahab amada. Tumbia, nang yahuna bido tawrabro mo. Ibe maniti, udaba kuireda. Nachi na mayum hek palakpadagi ngasi na ahanba oiramni ne aikhoy da laise. Ima, ine airo duty na yadabay ne. Ima sum gauda, hana su gauri dubo. Aise, dukandagi pot layrubani. Changasi. Mi kharasu laibane, na yanu pagi kumhay yengi bani. Aikhoy ada lakpiyu ga yade ne. Sida ne, mapuboka dum loina dunani layrise. Gate kansin baga, koi ni yengi. Ahongba amata layramde. Yumgi rangdu silamba natana. Masado, ihai hainadaba phauje. Rashrina, Tumbia, imaga yura abo. Ngasidi, aikhoy doktor la ingayda, yumsigi anaba mayama mayeng halhorasi. Yeng halo, migi di yam yeng bani. Aikhoy shune, karakana nidana. Mama, ayi wallet ka ghari ka dogadai tham krage. Thoiba, mama lae. Ngarang da thong bani, makhoi babung na namdana ne, transfer la an bani. Hekta chang o. Niti di khonjel tu da masa pumba tu jumkre. Mama changlak tena, thoklak pada ure, sumang da lip libi mahakpo. Tap na sunje. Yaroibi,